ꯈꯨꯠꯂꯥꯏꯗꯣ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯝꯕ ꯅꯠꯇꯦ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯐꯪꯕ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯉꯁꯤ ꯐꯒꯠꯂꯤꯕ NIA ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗꯨꯅ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯊꯣꯛꯄꯤꯔꯒ ꯊꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯗꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯥꯕ 5 days ꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯊꯨꯅ ꯊꯥꯗꯣꯔꯛꯎ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯟꯗꯨ ꯂꯩꯇꯥꯅ ꯂꯩꯍꯜꯂꯨ ꯃꯈꯣꯏ ꯑꯃ ꯇꯧꯈꯤꯕꯁꯦ ꯂꯦꯝꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯏꯅꯣꯠ ꯍꯥꯞꯄꯛꯀꯅꯣ ꯂꯥꯟ ꯇꯧꯍꯟꯅꯤꯡꯕꯒꯤ ꯂꯝꯕꯤꯁꯦ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯒꯣꯚꯔꯅꯔꯅ ꯁꯤꯟꯕꯅꯦꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯦꯕ ꯁꯦꯟꯇꯔꯒ ꯃꯥꯟꯅꯔꯒ ꯀꯩꯒꯤꯅꯣꯗꯤ ꯅꯣꯏ ꯂꯥꯟ ꯁꯨꯝ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯏꯍꯧ ꯁꯨꯝ ꯁꯥꯒꯠꯍꯟꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯁꯤ ꯉꯁꯤ ꯉꯥꯡꯉꯨꯔꯦ ꯍꯌꯦꯡ ꯀꯩꯅꯣꯝ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯅꯣꯏꯅ ꯉꯝꯃꯕꯅꯦ ꯁꯥꯗꯅ ꯉꯝꯃꯒꯗꯤ ꯄꯨꯝꯅꯃꯛꯇ ꯉꯝꯃꯣ ꯆꯣꯆꯥꯕꯨ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯃꯁꯤꯒꯨꯝꯕ ꯁꯔꯀꯥꯔꯁꯤꯕꯨ ꯀꯔꯤ ꯁꯔꯀꯥꯔꯅꯣꯕ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯡ 12 ꯑꯩꯈꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯅꯍꯥꯟꯒꯤ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯔꯤ ꯐꯥꯒꯠꯈꯤꯕ NIAꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯪꯖꯕꯅꯤ ꯐꯝꯃꯤꯕꯒꯤ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯦ 3, 2023ꯗꯒꯤ ꯂꯥꯟꯗꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯇꯁꯦꯡꯅ ꯔꯤꯂꯦ ꯆꯠꯄꯗ ꯄꯥꯏꯈꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯃꯊꯛꯇꯗꯤ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯟ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯗꯕ ꯌꯥꯗꯦꯀꯣ ꯗꯤꯐꯦꯟꯁꯁꯦ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯅ ꯏꯆꯥꯁꯤꯡ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯉꯝꯕ ꯌꯣꯝꯄꯥꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯪ ꯀꯩꯅꯣ ꯆꯩ ꯄꯥꯏꯕꯅ ꯄꯥꯏꯕ ꯃꯩꯈꯣꯛ ꯄꯥꯏꯕꯅ ꯄꯥꯏꯕ ꯇꯧꯔꯒ ꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯐꯥꯎꯗ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯅ ꯌꯥꯔꯛꯇꯕꯅ ꯃꯣꯏꯅ ꯁꯨꯝ ꯀꯟꯕ ꯍꯦꯟꯒꯠꯂꯛꯄꯅꯤ나 ꯏꯆꯥꯁꯤꯡꯗꯨꯅ ꯁꯤꯗꯤ ꯂꯣꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯄꯤ ꯄ꯭ꯂꯥꯟꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯁꯨꯃꯥꯏꯅ ꯂꯥꯟꯗꯥꯔꯛꯀꯅꯤꯁꯨ ꯈꯪꯗꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯩꯇꯩ ꯐꯨꯔꯨꯞꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯗꯨꯒꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁꯇꯤ ꯇꯧꯗꯕ ꯌꯥꯗꯦꯗꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯃꯅ ꯂꯥꯛꯑꯒ ꯑꯩꯅ ꯂꯦꯞꯄꯒ ꯑꯩꯗꯤ ꯑꯩꯈꯣꯏꯗꯗꯤ ꯀꯥꯞꯄꯤꯔꯛꯀꯅꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕꯅꯤꯅ ꯃꯇꯝꯗꯨꯗ ꯏꯆꯥꯁꯤꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗꯣ ꯃꯣꯏ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯗꯤꯐꯦꯟꯁꯅꯦꯕ ꯇꯧꯔꯤꯗꯣ ꯈꯨꯠꯂꯥꯏꯗꯣ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯝꯕ ꯅꯠꯇꯦ ꯂꯥꯟꯗꯥꯔꯛꯀꯅꯤꯁꯨ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯐꯪꯕ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯉꯁꯤ ꯐꯒꯠꯂꯤꯕ NIA ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗꯨꯅ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯊꯣꯛꯄꯤꯔꯒ ꯊꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯗꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯥꯕ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯌꯨꯅꯤꯐꯣꯔꯝ ꯀꯥꯡꯕꯨꯅ ꯇꯨꯃꯤꯟꯅ ꯁꯔꯀꯥꯔꯁꯨ ꯉꯥꯏꯔꯦ ꯃꯇꯝꯗꯨꯗ ꯄꯥꯜꯂꯤꯕ ꯂꯣꯏꯅꯃꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗ ꯁꯣꯝꯗꯗꯤ ꯁꯨꯝ ꯇꯛꯁꯜꯂꯛꯄ ꯍꯦꯜꯂꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯒ ꯂꯩꯔꯝꯕ ꯃꯤꯗꯣ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ AK-47 ꯄꯥꯏꯈꯠꯂꯦ ꯑꯃ ꯄꯥꯏꯈꯠꯂꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏꯗꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯗꯤꯐꯦꯟꯁꯇꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛꯅꯦꯕ ꯃꯗꯨ ꯂꯥꯟꯅ ꯂꯧꯕ ꯌꯥꯔꯣꯏꯕ ꯃꯈꯣꯏ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯅ ꯅꯣꯏ ꯊꯣꯛꯂꯛꯀꯅꯣ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁ ꯇꯧꯒꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕꯤꯒꯦ ꯍꯥꯏꯗꯅ ꯃꯥꯏꯀꯩꯗꯨꯗ ꯃꯣꯏꯅ ꯐꯣꯂꯣꯏꯡ ꯇꯧꯔꯝꯕ ꯇꯥꯔꯗꯤ ꯏꯆꯥꯁꯤꯡꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯣ ꯆꯠꯊꯔꯛꯀꯗ꯭ꯔꯥꯕ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯍꯧꯈ꯭ꯔꯦꯕ ꯃꯗꯨ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯇꯧꯅꯔꯦ ꯌꯥꯅꯔꯦ 2025ꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯅ ꯊꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯖꯦ ꯕꯂꯥ ꯍꯧꯖꯤꯛ ꯒꯣꯚꯔꯅꯔ ꯑꯣꯏꯅ ꯐꯝꯕꯤꯔꯤꯕ ꯅꯨꯄꯥꯁꯤꯅ 2025ꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯗꯅ ꯃꯥꯅ ꯍꯦꯛ ꯄꯥꯏꯔꯛꯄꯒꯤ ꯃꯇꯝꯗꯨꯗ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯁꯦꯂꯦꯟꯗꯔ ꯇꯧ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯁꯨ ꯇꯝꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯝꯒꯤ ꯂꯩꯕ ꯃꯤꯁꯤꯡ ꯏꯆꯥ ꯏꯁꯨꯁꯤꯡꯗꯤ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤꯗꯣ ꯄꯥꯝꯕ ꯄꯤꯁꯇꯣ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯕꯥꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯝꯕꯥꯁꯤ ꯌꯥꯎꯔꯤꯕꯅꯤ ꯂꯣꯏꯅꯃꯛ ꯁꯔꯀꯥꯔ ꯈꯪꯉꯤꯕꯅꯤ ꯑꯗꯨꯗꯒꯤ ꯌꯨꯅꯤꯐꯣꯔꯝ ꯂꯩꯔꯤꯕ ꯃꯇꯝꯗꯨꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯣ ꯁꯦꯟꯇꯔ ꯑꯣꯏꯔꯣ ꯃꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯦ ꯄꯤꯈꯠꯄꯅꯦꯕ ꯄꯤꯈꯠꯂꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯀꯃꯤꯠꯃꯦꯟ ꯄꯤꯔꯤꯁꯦ ꯇꯁꯦꯡꯅ ꯄꯣꯠꯁꯤꯅ ꯄꯤꯈꯠꯂꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯇꯧꯍꯜꯂꯣꯏ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯊꯤꯡꯒꯠꯍꯜꯂꯦ ꯑꯗꯨꯒ ꯉꯁꯤ 2026ꯁꯤꯗ ꯍꯥꯏꯔꯤꯕ ꯏꯆꯥꯁꯤꯡꯗ ꯑꯗꯨꯝꯕꯒꯤ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔ ꯐꯥꯔꯤꯕꯁꯤ ꯀꯩ ꯑꯥꯔꯊꯅꯣꯕ ꯑꯃꯨꯛꯇꯪ ꯍꯪꯖꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯐꯝꯕꯤꯔꯤꯕ ꯑꯖꯦ ꯕꯂꯥ ꯑꯅꯤꯁꯤꯗ ꯑꯩ ꯀꯣꯏꯁꯟ ꯇꯧꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯗ ꯁꯥꯎꯍꯟꯕ ꯂꯦꯝꯍꯧꯔꯤꯕ ꯏꯆꯥ ꯃꯌꯥꯝꯗ ꯁꯥꯎꯍꯟꯕꯒꯤ ꯈꯣꯡꯐꯝ ꯑꯃ ꯂꯥꯛꯑꯦ ꯃꯃꯥꯁꯤꯡꯗ ꯁꯥꯎꯍꯟꯕ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯪꯇꯝꯅ ꯂꯩꯔꯁꯤꯀꯣ ꯍꯥꯏꯗꯅ ꯁꯦꯂꯦꯟꯗꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯂꯒ ꯃꯣꯔꯦꯗ ꯆꯠꯂꯒ ꯃꯩꯇꯩꯅ ꯁꯨꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯇꯥꯔꯝꯃꯔꯣꯏ ꯄꯥꯝꯕꯅꯤꯅ ꯃꯣꯏꯅ ꯌꯥꯅꯗꯕ ꯃꯤꯗꯨꯐꯥꯎ ꯆꯪꯉꯛꯄꯗꯣ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯗꯦ MLA ꯁꯦꯄꯔꯦꯠ ꯄꯤꯌꯨ ꯍꯥꯏꯕ ꯃꯤꯐꯥꯎ ꯆꯪꯉꯛꯄꯗꯣ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯤꯅ ꯑꯃꯨꯛ ꯃꯗꯨꯗ ꯑꯗꯨ ꯐꯥꯎꯅꯔꯝꯕꯅꯦ ꯃꯗꯨꯗ ꯑꯗꯨ ꯇꯧꯔꯝꯕꯅꯦ ꯍꯥꯏꯗꯅ ꯏꯆꯥ ꯐꯒꯠꯂꯛꯄꯁꯤꯗꯤ ꯁꯦꯡꯅ ꯈꯟꯅꯕ ꯑꯃꯨꯛ ꯁꯔꯀꯥꯔꯅ ꯍꯧꯔꯦ ꯍꯥꯏꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯧꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯅꯤꯡꯉꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯟ ꯔꯤꯝꯁꯇ ꯑꯗꯨꯛ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯃꯁꯥꯗ ꯑꯥꯔꯝꯁ ꯄꯥꯏꯔꯦ ꯍꯥꯏꯕ ꯃꯤꯗꯣ ꯃꯁꯥꯅ ꯑꯦꯔꯦꯁ ꯇꯧꯔ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯗꯨꯅ ꯐꯖꯅ ꯂꯥꯏꯌꯦꯡꯉꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯥꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯇꯧꯉꯥꯏ ꯐꯗꯗꯅ ꯇꯧꯔꯨꯕꯗꯨꯅ ꯉꯁꯤꯗ NIAꯅ ꯄꯨꯏ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯒꯨꯝꯕ ꯏꯀ꯭ꯋꯦꯂꯤꯇꯤ ꯂꯩꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯝ ꯁꯔꯀꯥꯔꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯁꯥꯎꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯗ ꯁꯨꯝ ꯄꯦꯟꯗꯕ ꯄꯣꯛꯍꯜꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯈꯣꯏꯒꯤꯗꯨꯅ ꯂꯥꯏꯌꯦꯡꯉꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝꯗꯣ ꯑꯦꯔꯦꯁ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯝꯇꯁꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨ ꯑꯃꯁꯨꯡ ꯑꯩꯈꯣই ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯊꯣꯛꯂꯛꯄꯁꯨ ꯂꯩꯇꯦ ꯃꯈꯣꯏꯒꯤꯗꯨꯅ ꯁꯨꯝ ꯂꯣꯠꯁꯟ ꯊꯝꯕ ꯑꯩꯈꯣꯏꯒꯤꯅ ꯇꯧꯗ ꯌꯥꯗꯕ ꯃꯇꯥꯡꯗꯨꯒꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯍꯤꯡꯅꯤ ꯁꯤꯅꯤ ꯈꯪꯗ꯭ꯔꯕꯅꯤ ꯏꯆꯥ ꯃꯌꯥꯝꯗꯨꯅ ꯊꯣꯛꯂꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯃꯣꯏꯑꯕ ꯃꯈꯣꯏꯗꯨꯅ ꯊꯋꯥꯏꯅ ꯈꯨꯄꯥꯛꯇ ꯍꯥꯞꯄꯒ ꯁꯤꯕ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯊꯤ ꯐꯪꯗꯕ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤꯕꯅꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯃꯇꯝꯗꯨꯒꯤ ꯇꯧꯔꯨꯕꯅꯦ ꯍꯥꯏꯗꯅ ꯉꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ
amuk haurakpagi ichasingsida amuk inot pibagi phibam ama lahaleba masi tawbiganu athuba matamda haiba angang madi se thadukpiro angang amadi tasengna state force na kaurag wari sanasi hairaga kauraga center kanoda akhoi enai da sinariba maram kariginoba angang du luhongdagi tawja amana mana tasengna lalhoma mi ama waragadi ma mana luhonggadraba matam du ki tawdiya tan tawro matung da mai hibji hingjabagi lambi da la abal luhongdoro ba mi du bokda ngasi enai da piba haibase masi amna nungaite aduna masi yaringe khoi honorable cm aduga khoi home su jite khoi Minister Govindas na paibiramni yamna munda khanbiraga wakhal leitabiraga amu ino saga pia kanu jing naga kuki noi setan kanu pibang ambanate maitei akhoi su huji la loi banate ba bakai mani chalan dare relief kendale bahalan dare sumaina khoi blon kabja tawra thamme si pin da basbauta khoi tumin na leithoga phare ko matam na mai na sarkar da tawjar kani na khali wakhal sida angang sing sira da wei pibam jakani no ba noi na sana su du de yoro magadi noi na sana su du matam da putrok be adraba adu di kain ta tawje tumin na khoi di matam du mo su minister oi panga tani ngasi sarkar pari basi su mo su wangang bang thok tabraba aduga moi nang sai sida id ta se na nungai te athuba matam da akoi na isni matam akoi ju pije bado pam ba te du bu tapi da ya da ai na isni 5 days boki manung da angang sing ke thuna thadoro mai gi mayum da tandu da tanale helu makoi ma taw ke ba se le mori ba angang sing da inor khapakano lan to honing bei lambi se sarkar amasung governor na sin mane se koi tum haiding ke ba center ka manaraga kai gino noi la sum to honing se kari gino i ho sum sagalani se kari gino ba singa singa ngore he te no ma mung tawro kani noi ngam ba ne sadana ngam ga ni puna mak tanga mo to sa puta nakpa yaro heba matan da tumina le thokpa masigu ma sarkar su kari sarkar no ba to sa puta hari ba the organization to phagalu bro kari sima mala ko dong nga du hai ba brana madu gi defense to bangam de adu swai de jam jana le jam am da noi na su i ho sa galani se kai gino ba anga sin cholo to se kari gino ba hujing masa masa gi mathau to da na lo da na ba to da lai tam ho da ba ya ba su yawrin ni twel exam gi da to ni na tro matam du de twel exam tha ga da ten tha ga da maya ba ma ngin ni masai mapunji mangthoga huji kita hingbegi tamakta na sunom dana lejeraga macha masu kano tawjani na khalaba matam se mi luhung ka ta ngang du police akoi ke state force ne ba no ko su na sai uniform gi na sai protocol na sai gi ne rule and regulation do khara nga ka chalo ba noi na tawi do ya bra noi statement na ma handa to bra ba noi ku ki tar ahom de gi noi to bra ba noi da so pe no to we have like state force noi man lan ma ko di mo noi to accept to like gi no ba hai ro ba khoi de no thara kani transfer to ro kani to kani na transfer ki to ro gi bra kani noi fan dai ka to thoi no uniform ki to seli no noi na sana sai aki be ta magta su ku ba ko to na su tholen ka tra ba noi ka to enai ka di wori ke enai nga sibo ka solution ka di purage ba hai ro sibia enai lai ro no na uniform state force lai ro no nungai bam yaw re ne hai ro ka enai da sina bai noi ya atan noi ki cham cha bam sida han noi education to kon thok tro hete pining da noi pi ya bra noi ngam dra ka to resign to noi so asana sai uniform to resign to ba kan de ba DGP su ne han da lai ba DGP Mukesh hai je di sini athuba matam da hai ba pot angang bari sigi di ne ta sei na nang su mun nei sri ka rajib ta hango khang dra ka na noi ma sen ngata ni kam kamai tong ta to him na angang sing khulai do kamai la ko no do matam do phami ni DGP rajib to pa phong na ra ka ne noi adu achum ma to khang go hekta da du noi na yaram ne hai ro ke phone to phong na ba du to ba ta to ba na sum to ko lai kai gi no ba not pira ka no uji mai tei ta sei na han ta su MLA ka la iba ku ki am ka CM ka wai sana to kana na si bok ta adu ki voice to ke pare mo su mo ki ke no ma ni mo su praja am ni khandara tumina loi lai nei din na tro kai hai ke ba mo cha ba thak ba phang da du du no MLA pura la pur kana na adu dai ta kana to se to ki akoi gi la uji ye mo ne pare ba noi na am da ni rules and regulation chala ka de akoi su mo re chala ge ba uji adu da na mo yaro oi ba noi to doi ba uniform noi su na ta yam cha de ba na sai gi rules do na sai gi no do imandari do phaja na to ko adu sim so la ka noi na ja wa da di noi na akoi da sum hawi ha ba noi naram chatu na ne angang sin na pelak ta na ho bane to noi do khara khalo state force ni na ise na sai gi rules do na sana follow to bangam ba gi sati khara payo aduna tadi ai na hajari sida amuka su request to sini 5 days boki manung sida angang sinde thuna tha dok pilo angang ho hongga da ba angang yauri bani madugi imung manung na usi dana phamba hore na ai akotu mu irang sakale mu harakani Pazamiam irang sagale mu harakani ba sakan hai duje sagalan ba dinoi ni na han gi rims ki tu su ka shunata noi na sagalan ba irang noi sagalan ba aduga lam hen mana khoi